Thꯥꯏꯅ ꯃꯃꯥꯡꯉꯩꯒꯤ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯗ ꯊꯝꯕꯥꯜ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯊꯝꯕꯥꯜꯒꯤ ꯃꯌꯥꯝꯕꯒ ꯃꯅꯝꯃꯒꯗꯤ ꯂꯩꯈꯤꯗ꯭ꯔꯦ, ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯊꯅꯝꯃꯤ, ꯃꯃꯤꯡꯅ ꯁꯅꯥꯖꯥꯎꯕ ꯀꯧꯔꯝꯃꯤ꯫ ꯁꯅꯥꯖꯥꯎꯕ ꯌꯥꯝꯅ ꯄꯤꯛꯂꯤ, ꯊꯝꯕꯥꯜ ꯃꯌꯥꯅꯨꯄꯥ ꯁꯅꯥꯖꯥꯎꯕꯒꯤ ꯈꯟꯗꯨꯅ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯍꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯝꯕꯥꯜꯒ ꯅꯨꯡꯁꯤꯅꯖꯕ ꯃꯈꯣꯏ ꯈꯨꯜ ꯑꯗꯨꯒꯤ ꯏꯕꯣꯍꯜ ꯀꯧꯕ ꯅꯨꯄꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃ ꯊꯝꯕꯥꯜꯒ ꯏꯕꯣꯍꯜꯒꯗꯨ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯏꯕꯣꯍꯜꯅ ꯊꯝꯕꯥꯜꯕꯨꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯝꯃꯤ꯫ ꯏꯕꯣꯍꯜ ꯃꯇꯣꯝꯇ ꯄꯣꯛꯂꯝꯃꯤ, ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏ꯫ ꯏꯕꯣꯍꯜꯅ, ꯊꯝꯕꯥꯜ, ꯑꯩꯈꯣꯏ ꯏꯃꯥꯅ ꯅꯨꯄꯤ ꯄꯨꯁꯜꯂꯛꯑꯣꯅ ꯈꯥꯡꯂꯛꯄ ꯉꯝꯗ꯭ꯔꯦ꯫ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ꯫ ꯉꯁꯤꯗꯤ ꯑꯩꯈꯣꯏꯗ ꯆꯠꯈ꯭ꯔꯁꯤ꯫ ꯇꯥ ꯏꯕꯣꯍꯜ, ꯑꯩꯅ ꯂꯨꯍꯣꯡꯈ꯭ꯔꯒ ꯊꯥꯆꯧꯒ ꯏꯅꯝꯃꯒꯅ ꯄꯤꯛꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯕ ꯑꯩꯒꯤ ꯏꯌꯥꯁꯤꯅ ꯀꯔꯝꯅ ꯂꯩꯍꯧꯒꯅꯤ? ꯏꯌꯥ ꯁꯅꯥꯖꯥꯎꯕꯒꯤ ꯈꯟꯗꯨꯅ ꯑꯩ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯍꯥꯏꯅ ꯈꯜꯂꯦ꯫ ꯊꯝꯕꯥꯜ, ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ? ꯑꯩꯈꯣꯏ ꯑꯅꯤꯅ ꯅꯨꯡꯁꯤꯅꯔꯛꯂꯤꯕꯁꯦ ꯀꯌꯥꯝ ꯀꯨꯏꯔꯦ? ꯅꯪ ꯑꯩꯒꯤ ꯀꯩꯁꯨ ꯈꯟꯗꯕ꯭ꯔꯥ? ꯇꯥ ꯏꯕꯣꯍꯜ, ꯅꯪ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯈ꯭ꯔꯣ꯫ ꯊꯝꯕꯥꯜ, ꯑꯩ ꯃꯗꯨ ꯉꯝꯃꯣꯏ꯫ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ꯫ ꯅꯪꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯜꯂꯤꯕ ꯀꯩꯒꯤꯅꯣ? ꯑꯩꯅ ꯁꯅꯥꯖꯥꯎꯕꯕꯨꯁꯨ ꯏꯆꯥ ꯁꯛꯅ ꯌꯣꯛꯀꯅꯤ꯫ ꯇꯥ ꯏꯕꯣꯍꯜ, ꯃꯗꯨ ꯈꯛ ꯌꯥꯔꯣꯏ꯫ ꯇꯥ ꯏꯕꯣꯍꯜꯅ ꯑꯗꯨꯝꯅ ꯍꯥꯏꯔꯕꯁꯨ ꯇꯥ ꯏꯕꯣꯍꯜ ꯈꯣꯏꯒꯤ ꯏꯃꯥꯒ ꯄꯥꯕꯒꯅ ꯋꯥꯐꯝ ꯑꯗꯨ ꯈꯛ ꯌꯥꯔꯣꯏ꯫ ꯊꯝꯕꯥꯜ, ꯅꯪ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯈꯟꯒꯅꯨ, ꯑꯩꯅ ꯌꯥꯅꯅꯕ ꯉꯥꯡꯅꯒꯅꯤ꯫ ꯏꯕꯣꯍꯜꯅ ꯌꯥꯝꯃꯟꯗꯕꯗꯒꯤ ꯊꯝꯕꯥꯜꯒ ꯏꯕꯣꯍꯜꯒꯗꯨ ꯆꯦꯜꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯆꯦꯟꯕꯗ ꯄꯤꯛꯂꯤꯕ ꯃꯌꯥ ꯁꯅꯥꯖꯥꯎꯕ ꯑꯗꯨꯁꯨ ꯄꯨꯔꯛꯂꯝꯃꯤ꯫ ꯏꯕꯣꯍꯜꯒꯤ ꯃꯃꯥ ꯏꯕꯦꯝꯄꯤꯁꯛꯇꯨ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯏ꯫ ꯃꯆꯥꯅꯨꯄꯥꯅ ꯊꯝꯕꯥꯜꯒ ꯁꯅꯥꯖꯥꯎꯕꯒ ꯄꯨꯗꯨꯅ ꯂꯥꯛꯄꯗꯨ ꯎꯕꯗ, ꯏꯃꯥꯒꯤ ꯏꯕꯣꯍꯜ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯛꯂꯤꯕꯁꯤꯅ? ꯏꯃꯥ, ꯊꯝꯕꯥꯜꯁꯦ ꯅꯆꯥꯅ ꯏꯃꯥꯒꯤ ꯁꯦꯕꯥ ꯇꯧꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯆꯔꯕꯅꯤ꯫ ꯏꯕꯦꯝꯄꯤꯁꯛ ꯈꯔ ꯁꯥꯎꯅ, ꯑꯗꯨꯒ ꯑꯉꯥꯡ ꯑꯃ ꯄꯨꯔꯛꯂꯤꯕꯁꯤꯅ ꯀꯔꯤꯒꯤ ꯄꯨꯔꯛꯏꯕ? ꯏꯃꯥ, ꯑꯉꯥꯡꯁꯦ ꯊꯝꯕꯥꯜꯒꯤ ꯃꯕꯨꯡꯒꯤ ꯃꯆꯥꯅꯤ꯫ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯊꯝꯕꯥꯜꯒꯤ ꯃꯕꯨꯡꯒ ꯃꯅꯝꯃꯒꯗꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯅ ꯑꯉꯥꯡ ꯑꯁꯦ ꯉꯁꯤꯗꯒꯤꯗꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯗꯕꯅꯤ꯫ ꯏꯃꯥꯅꯁꯨ ꯑꯉꯥꯡ ꯑꯁꯤꯕꯨ ꯅꯁꯨꯃꯛꯅꯤ ꯈꯟꯕꯤꯌꯨ꯫ ꯏꯕꯣꯍꯜ ꯊꯝꯕꯥꯜꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯊꯝꯕꯥꯜ, ꯁꯅꯥꯖꯥꯎꯕ, ꯏꯃꯨꯡ ꯆꯪꯉꯁꯤ ꯂꯥꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯕꯣꯍꯜꯅ ꯊꯝꯕꯥꯜꯒ ꯁꯅꯥꯖꯥꯎꯕꯒꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯆꯪꯃꯤꯟꯅꯈꯤ꯫ ꯏꯕꯦꯝꯄꯤꯁꯛꯇꯨ ꯗꯥꯔꯤ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯀꯣꯛꯇꯨ ꯄꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤꯋꯥ ꯉꯥꯡꯅꯕ ꯌꯥꯝꯅ ꯄꯥꯝꯕ ꯃꯧ ꯑꯅꯤꯁꯨ ꯂꯥꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯕꯦꯝꯄꯤꯁꯛꯅ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯐꯝꯂꯤꯕꯗꯨ ꯎꯕꯗ, ꯏꯆꯦ, ꯑꯩꯈꯣꯏ ꯏꯕꯣꯍꯜꯗꯨꯕꯨ ꯃꯆꯥ ꯆꯦꯟꯕ ꯅꯨꯄꯤ ꯑꯃ ꯄꯨꯔꯛꯑꯦ ꯍꯥꯏꯁꯤꯕꯨ ꯆꯨꯝꯕ꯭ꯔꯣ? ꯍꯣ, ꯄꯨꯔꯛꯑꯦ ꯄꯨꯔꯛꯑꯦ꯫ ꯏꯆꯦꯅꯦ, ꯀꯣꯛꯁꯦ ꯁꯥꯕꯗ ꯌꯥꯗ꯭ꯔꯦ꯫ ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯩꯈꯣꯏꯒꯤ ꯏꯕꯣꯍꯜꯗꯣ ꯃꯆꯥ ꯆꯦꯟꯕꯤ ꯅꯨꯄꯤꯗꯣ ꯅꯠꯇ꯭ꯔꯗꯤ ꯅꯨꯄꯤ ꯑꯃꯇ ꯂꯩꯇ꯭ꯔꯕ ꯖꯥꯠꯂꯥ? ꯈꯪꯗꯦ ꯈꯪꯗꯦ, ꯑꯩꯅꯦ ꯏꯃꯧꯒ ꯑꯃꯠꯇ ꯄꯥꯝꯖꯗ꯭ꯔꯦ ꯍꯥꯏꯔꯤꯁꯤꯅꯤ, ꯈꯤꯔꯦ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯏꯆꯦ, ꯀꯥꯟꯅꯔꯣꯏꯀꯣ, ꯅꯨꯄꯤꯗꯣ ꯉꯜꯂꯤꯉꯩ ꯑꯁꯤꯗ ꯃꯌꯨꯝꯗ ꯊꯤꯟꯗꯣꯛꯅꯕ ꯇꯧꯁꯤ꯫ ꯍꯌꯦꯡꯋꯥꯏ ꯕꯦꯔꯥ ꯌꯥꯝ ꯀꯥꯔꯛꯀꯅꯤ꯫ ꯌꯨꯝ ꯑꯁꯤꯗ ꯁꯨꯝ ꯂꯩꯔꯕꯗꯤ ꯃꯥꯒꯤ ꯂꯝ ꯁꯔꯨꯛ ꯄꯤꯌꯨ ꯍꯥꯏꯗꯅ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯅꯤ꯫ ꯑꯁꯨꯝꯅ ꯃꯧꯁꯤꯡ ꯑꯗꯨ ꯏꯕꯦꯝꯄꯤꯁꯛꯇ ꯋꯥ ꯀꯌా ꯑꯃ ꯏꯟꯁꯤꯜꯂꯝꯃꯤ꯫ ꯏꯕꯦꯝꯄꯤꯁꯛꯇꯨ ꯃꯆꯥꯅꯨꯄꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯨꯄꯤꯁꯤꯒ ꯑꯉꯥꯡ ꯑꯁꯤꯒ ꯉꯜꯂꯤꯉꯩꯁꯤꯗ ꯃꯌꯨꯝꯗ ꯊꯤꯟꯗꯣꯛꯀꯣ꯫ ꯏꯃꯥ, ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ? ꯊꯝꯕꯥꯜꯅ ꯇꯥꯔꯒ ꯀꯔꯤ ꯈꯟꯗꯣꯏꯅꯣ? ꯍꯩ, ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯌꯨꯝ ꯑꯁꯦ ꯐꯅꯅꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ꯫ ꯃꯆꯥ ꯆꯦꯟꯕꯤ ꯅꯨꯄꯤ ꯑꯃ ꯆꯦꯜꯂꯛꯑꯦ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯉꯥꯡꯅꯔꯤꯕꯁꯦ ꯅꯪ ꯅꯅꯥꯗꯨ ꯇꯥꯗ꯭ꯔꯣ? ꯅꯠꯇ꯭ꯔꯒꯅ ꯑꯉꯥꯡ ꯑꯁꯦ ꯃꯌꯨꯝꯗ ꯊꯤꯟꯗꯣꯛꯑꯣꯆꯣ꯫ ꯏꯃꯥ, ꯊꯝꯕꯥꯜꯅ ꯄꯨꯔꯛꯂꯤꯕ ꯑꯉꯥꯡꯁꯦ ꯊꯝꯕꯥꯜꯒꯤ ꯃꯕꯨꯡꯒꯤ ꯃꯆꯥꯅꯤ꯫ ꯑꯉꯥꯡꯁꯤꯕꯨ ꯀꯗꯥꯏꯗ ꯍꯨꯟꯗꯣꯛꯑꯝꯗꯣꯏꯅꯣ? ꯒ꯭ꯌꯥꯟ ꯇꯥꯕꯁꯨ ꯅꯠꯇꯦ꯫ ꯃꯃꯥꯅ ꯐꯅ ꯊꯝꯕꯥꯜꯕꯨ ꯃꯌꯨꯝꯗ ꯊꯤꯟꯗꯣꯛꯂꯨꯆꯣ ꯍꯥꯏꯔꯕꯁꯨ ꯏꯕꯣꯍꯜꯅ ꯌꯥꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯊꯝꯕꯥꯜꯁꯨ ꯌꯨꯝ ꯑꯗꯨꯗ ꯃꯧ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯕꯦꯝꯄꯤꯁꯛꯅꯗꯤ ꯊꯝꯕꯥꯜꯒ ꯁꯅꯥꯖꯥꯎꯕꯒꯕꯨ ꯌꯥꯝꯅ ꯊꯤꯅ ꯊꯤꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯏꯕꯦꯝꯄꯤꯁꯛꯇꯨ ꯅꯨꯃꯤꯠ ꯆꯨꯞꯄ ꯏꯁꯧꯗ ꯂꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯁꯤꯁꯨ ꯏꯕꯦꯝꯄꯤꯁꯛꯇꯨ ꯏꯁꯧ ꯀꯟꯅ ꯂꯥꯡꯂꯤ꯫ ꯏꯕꯦꯝꯄꯤꯁꯛ, ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯅꯨꯡꯉꯥꯏꯕꯗ ꯂꯣꯏꯔꯦ꯫ ꯏꯆꯥ ꯑꯃꯈꯛ ꯄꯣꯛꯆꯕꯁꯦ ꯂꯨꯍꯣꯡꯕꯁꯨ ꯐꯪꯗ꯭ꯔꯦ꯫ ꯂꯝꯖꯥ ꯁꯔꯥ ꯃꯆꯥ ꯑꯃ ꯂꯧꯔꯨꯗꯅ ꯏꯆꯥꯁꯦ ꯃꯤꯔꯦꯝ ꯃꯌꯥꯝ ꯊꯥꯛꯅꯅꯕ ꯍꯣꯠꯅꯕꯗ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯕ ꯐꯪꯖꯗ꯭ꯔꯦ꯫ ꯃꯅꯦꯝꯅ ꯉꯥꯡꯂꯤꯕꯁꯤꯡꯗꯨ ꯊꯝꯕꯥꯜꯁꯨ ꯇꯥꯔꯝꯃꯤ꯫ ꯊꯝꯕꯥꯜ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯖꯔꯝꯃꯤ, ꯑꯩꯕꯨ ꯌꯨꯝꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯁꯤꯒꯦ? ꯏꯌꯥ ꯅꯨꯄꯥꯁꯤ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯁꯤꯔꯥ? ꯅꯤꯅꯦ, ꯅꯪ ꯀꯩꯒꯤ ꯀꯞꯄꯤꯅꯣ? ꯊꯝꯕꯥꯜ ꯃꯄꯤꯗꯨ ꯇꯩꯊꯣꯛꯇꯨꯅ, ꯅꯤꯅꯦ ꯀꯞꯇꯤꯌꯦ ꯁꯅꯥꯖꯥꯎꯕ꯫ ꯅꯤꯅꯦ, ꯁꯤꯗ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯇꯦ, ꯌꯨꯝꯗ ꯆꯠꯂꯁꯦ ꯅꯤꯅꯦ꯫ ꯅꯤꯅꯦ,
Mogi bubokna ngarangsu aibu phui. Ai kapine nine. Nene gi sanajawba. Nine, yumda chasilao. Ase haiduna sanajawbana manegi makhutu paiduna chinglammi. Tanjaduda mapandegi ibem pisakna Thambal bu kana kana kauraklammi. Thambaldo mapanda thorai. Ima, kai haige? Hai, nangbo imungduda suru naisinduna laidubu karigino. Ha, kari dauribanoba. Somang thilong jari singse loisanba yadabro. Haidriba makai khangdabasibu kari mongno haibanida. Ima, ai loisanjarage. Thambaldo sumchit ama lauduna waita silami. Ibem pisak mamauda thabak mayam ama tawhalami. Sanajawbudo imungdagi thorai. Nine, ai tumninge tumba sangbiyo. Nine gi sanajawba, nine thabak tawri. Phamungda tumamu, nine thabak loiraga lagi. Nine, itomta tumba kijaye. Thabakto bubokta oina tawhalamu. Bubokti thabaksu yam tawdi. Nine na loina dum tawi. Ibem pisak sauna. Kaya dunu yenguni he. Masigi angangse. Aibu thabak tawdi kaina su haiba saradana. Masida phuraga loiri. Ase haiduna ibem pisakna sanajawbu phurami. Sanajawbu su kaplami. Manemna sanajawbu phuribadu thambal yengba ngamdraduna mayanupabu phudanaba manemda haijarami. Ibem pisak sauna. Angangase nangna namdana nawang halabani. Mama mapa mathong manam khangdaba angangsidi thambal mayanupabu mama mapa mathong maram khangdaba haina haibaduda yamna nungaijaramde. Imagi wado khara kanmali. Imana chaining bangang ning balai rabaso namo ingonda chaibiyo ngangbiyo namo kaimta haijaroi. Iyanupa asibu mama mapa mathong marang khangdaba haibadudi haibigan. Aigi chinthaktaga waga hangana khumba saradana. Khanganidana adubudi. Ichanupa handalakisano. Tanjaduda ibohalsu halaklami. Ibohalsu hanaga manadre. Mamane insinbaga mine insinbaga da mabukning adu olami. Ibem pisak machalakpadu ubada. Imagi bungo. Nangla edana. Nangi nupi esina bayanupa ase lam heli haiduna. Imana khara phurubadagi imabu phugi haina tawribani. Ibohal mamana haibadu tabada thambalda sauna yengduna. Nupi, kaino imana haise? Nupa, imana haiba pumba aranbani. Aina imabu phugi haiduna tawkiba laite. Chumnatagi wa ngangbada phajana ngangbiyona haikiba khaktani. Ai, nangna tawdana imana tawi nekta haigadro. Adu kamna na chinthiri kaigino. Nang lawrubadagi aise nungaiba phangdrabani. Ase haiduna ibohalna thambalbu phurami. Thambaldu yamna kaplami. Mane phuba ubada sanajawbudo ibohalgi makhong konduna. Mama, nine bu phubigano. Nine se kappe. Mama, nine phugano. Ibem pisakna sanajawbugi mana adu kanna leiduna. He angang, masi pumnamak asigi maramdi nangi nini he. Ibohalna thambalda. Nang yumsida leiba yaroi. Yumase thadokduna chakhigadabani. Nangna yumasida hek lairiba makai ai nuwaina leiba ngamlaroi. Thambalgi masado ibohalna phubagi chaifam ngakta ngairami. Thambal mayanupabu puduna mafam adudagi chatkirami. Ibem pisakna ichasidi kaisu khallunu. Haujiktine ichagi damak imana masak matau phajabi ikhut chabi imau ama thiradoini. Ibem pisakti mamau tanthokhibaduda yamna haraurami. Thambalga sanajawbuga sumakhoigi mayum maduda chaba chadaba nungaina leirami. Somdana ibem pisakna sinduna machanupa ibohalbu amuk nauna luhonglami. Ibohalgi nupi adombidugi maming chaibi kaurami. Chaibi thabak yamna suninglamde machinsu yamna kalami. Chaibigi mapam yamna nungairami. Chaibi masaksu yamna thirami. Imungi thabak pumba ibem pisakna luina taurami. Aduga chaibi na tumduna leirami. Nongmagi numitni. Chaibidu manemda asumna hairami. Ima, aigi phirol singse motpana yadre. Amta turelda puduna sengna sudokpirucho. Ibem pisak mamongna puthorakliba phiya maduda yengduna. Nangi phisidi onthoknasu yamkhreda. Phisi yambadunabu imada turelda puraga sudokpirucho na hairibani. Hoi hoi, ima subiruraki. Lukhak jagumdo amukta sengzilamu. Ase hairamnaga ibem pisakto phiyamdu puduna turelda chatkirami. Turel yauraduna fisu suba haurami. Mau kharasu ising sokpa laklami. Mau singdo ibem pisakna fi suribadu ubada makhoi masen asumna hainarami. Yenguni indom cha ibem pisakse mamong nupigi fi suri male. Makhoi mamong nupido
ꯊꯕꯛ ꯌꯥꯝ ꯁꯨꯅꯤꯡꯗꯦ ꯍꯥꯏꯕꯅꯤ ꯈꯔ ꯌꯥꯝ ꯑꯣꯠꯂꯗꯤ ꯐꯅꯤ ꯍꯣ ꯃꯥꯅ ꯇꯧꯕꯅ ꯃꯥꯅ ꯐꯪꯉꯤ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯛ ꯐꯈ꯭ꯔꯕ ꯊꯝꯕꯥꯜꯕꯨ ꯃꯥꯅ ꯀꯌꯥꯗ ꯊꯤꯅ ꯇꯧꯕꯤꯈꯤꯕ ꯃꯗꯨꯒꯤ ꯃꯍꯩꯅꯤ ꯐꯪꯂꯤꯁꯦ ꯀꯜꯂꯛꯇꯨꯝ ꯄꯦꯜꯂꯤ ꯃꯧꯁꯤꯡꯗꯨꯅ ꯉꯥꯡꯅꯔꯤꯕꯗꯨ ꯏꯕꯦꯝ ꯄꯤꯁꯛꯁꯨ ꯇꯥꯔꯝꯃꯤ ꯏꯕꯦꯝ ꯄꯤꯁꯛꯇꯨ ꯃꯇꯣꯝꯇ ꯑꯁꯨꯝꯅ ꯍꯥꯏꯖꯔꯝꯃꯤ ꯆꯨꯝꯃꯤ ꯃꯈꯣꯏꯅ ꯍꯥꯏꯕ ꯑꯩꯅ ꯏꯃꯧ ꯊꯝꯕꯥꯜꯗ ꯑꯣꯠꯂꯨꯕꯒꯤ ꯃꯍꯩꯅꯤ ꯑꯩꯅ ꯉꯁꯤ ꯐꯪꯂꯤꯕꯁꯦ ꯏꯕꯦꯝ ꯄꯤꯁꯛꯇꯨ ꯍꯧꯖꯤꯛꯇꯗ ꯈꯟꯖꯤꯜꯂꯨꯔꯒ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯛꯂꯝꯃꯤ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯊꯝꯕꯥꯜꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯁꯨꯗꯨꯅ ꯐꯪꯂꯛꯄ ꯁꯦꯜ ꯑꯗꯨꯅ ꯏꯃꯨꯡ ꯄꯨꯔꯝꯃꯤ ꯅꯣꯡꯃ ꯁꯅꯥꯖꯥꯎꯕꯗꯨ ꯃꯅꯦꯗ ꯉꯥ ꯊꯣꯡꯕ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯔꯝꯃꯤ ꯅꯦꯅꯦꯒꯤ ꯁꯅꯥꯖꯥꯎꯕ ꯆꯥꯛ ꯆꯥꯊꯣꯛꯂꯨꯔꯁꯤ ꯂꯥꯛꯑꯣ ꯆꯥꯛ ꯂꯣꯏꯔꯦ ꯅꯤꯅꯦ ꯑꯩꯗꯤ ꯉꯥ ꯊꯣꯡꯗ꯭ꯔꯗꯤ ꯆꯥꯛ ꯆꯥꯔꯣꯏ ꯌꯥꯗꯦ ꯃꯔꯝ ꯃꯣꯛꯄꯅꯤ ꯉꯥꯗꯨ ꯅꯨꯃꯤꯗꯥꯡ ꯑꯣꯏꯅ ꯊꯣꯡꯂꯁꯤ ꯍꯧꯖꯤꯛꯀꯤꯗꯤ ꯅꯦꯅꯦꯅ ꯊꯣꯡꯂꯤꯕ ꯏꯟꯁꯥꯡꯁꯦ ꯁꯤ ꯑꯣꯏꯅ ꯆꯥꯔꯣ ꯅꯤꯅꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯑꯁꯦꯡꯕꯒꯤ ꯉꯥ ꯊꯣꯡꯕꯤꯒꯗ꯭ꯔꯥ ꯍꯣꯏ ꯊꯣꯡꯕꯤꯗꯣꯏꯅꯤ ꯑꯗꯨꯗꯤ ꯆꯥꯛ ꯆꯥꯎꯔꯁꯤ ꯂꯥꯛꯑꯣ ꯅꯤꯅꯦ ꯑꯁꯨꯝꯅ ꯊꯝꯕꯥꯜꯒ ꯁꯅꯥꯖꯥꯎꯕꯒꯗꯣ ꯆꯥꯛ ꯆꯥꯔꯝꯃꯤ ꯆꯥꯛ ꯇꯣꯛꯄꯒ ꯊꯝꯕꯥꯜ ꯑꯗꯨ ꯊꯕꯛ ꯆꯠꯈꯤꯔꯝꯃꯤ ꯊꯝꯕꯥꯜ ꯂꯥꯛꯄ ꯎꯕꯗ ꯌꯨꯝꯕꯨ ꯑꯗꯨꯅ ꯊꯝꯕꯥꯜ ꯅꯪꯕꯨ ꯈꯔ ꯉꯟꯅ ꯂꯥꯛꯎ ꯌꯥꯗ꯭ꯔꯣ ꯊꯦꯡꯃꯟꯈ꯭ꯔꯦꯅꯦ ꯅꯪꯕꯣ ꯍꯣꯏ ꯏꯟꯗꯣꯝꯆꯥ ꯍꯌꯦꯡꯗꯒꯤ ꯉꯟꯅ ꯂꯥꯛꯑꯒꯦ ꯆꯥꯛꯇꯣ ꯍꯥꯟꯅ ꯑꯝꯇ ꯊꯣꯡꯅꯅꯕ ꯇꯧꯔꯨꯆꯣ ꯅꯪ ꯈꯨꯔꯥꯗꯣ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯆꯥꯛ ꯂꯥꯝꯃꯦꯅ ꯍꯥꯏꯔꯛꯑꯅꯤ ꯍꯣꯏ ꯏꯟꯗꯣꯝꯆꯥ ꯊꯝꯕꯥꯜꯗꯨ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯂꯝꯃꯤ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯆꯥꯛ ꯄꯤꯖꯔꯝꯃꯤ ꯃꯈꯣꯏꯅ ꯆꯥꯛ ꯆꯥꯔꯤꯉꯩ ꯊꯝꯕꯥꯜꯅ ꯊꯕꯛ ꯂꯣꯏꯁꯤꯜꯂꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯠꯁꯨ ꯇꯥꯒꯗꯧꯔꯤ ꯊꯝꯕꯥꯜꯅ ꯌꯨꯝꯕꯨ ꯅꯨꯄꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯟꯗꯣꯝꯆꯥ ꯁꯦꯜꯁꯦ ꯈꯔ ꯍꯥꯟꯅ ꯄꯤꯕꯤꯕ ꯌꯥꯒꯗ꯭ꯔꯥ ꯀꯔꯤꯗ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯅꯣ ꯏꯟꯗꯣꯝꯆꯥ ꯑꯩꯈꯣꯏ ꯁꯅꯥꯖꯥꯎꯕꯗꯣ ꯉꯥ ꯊꯣꯡꯕ ꯆꯥꯅꯤꯡꯉꯦꯅ ꯑꯗꯨꯝ ꯍꯥꯏꯔꯒ ꯂꯩꯔꯤ ꯉꯥ ꯃꯆꯥ ꯑꯃ ꯂꯩꯈꯤꯗ꯭ꯔꯕꯗꯤ ꯆꯥꯛ ꯆꯥꯎ ꯍꯥꯏꯕ ꯌꯥꯔꯔꯣꯏ ꯍꯣꯏ ꯏꯟꯗꯣꯝꯆꯥ ꯁꯦꯜ ꯈꯔ ꯄꯤꯔꯒꯦ ꯅꯪ ꯁꯤꯗ ꯂꯩꯔꯝꯃꯣ ꯑꯩꯅꯦ ꯁꯦꯜ ꯂꯧꯊꯣꯛꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯨꯝꯕꯨ ꯅꯨꯄꯤ ꯑꯗꯨ ꯏꯃꯨꯡ ꯆꯪꯈꯤ ꯑꯗꯨꯒ ꯁꯦꯜ ꯈꯔ ꯄꯨꯊꯣꯔꯛꯇꯨꯅ ꯊꯝꯕꯥꯜꯗ ꯄꯤꯔꯝꯃꯤ ꯊꯝꯕꯥꯜꯁꯨ ꯁꯦꯜ ꯈꯔꯗꯨ ꯄꯨꯗꯨꯅ ꯍꯔꯥꯎ ꯆꯠꯈꯤꯔꯝꯃꯤ ꯊꯝꯕꯥꯜ ꯀꯩꯊꯦꯜꯗ ꯆꯪꯗꯨꯅ ꯉꯥ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯁꯅꯥꯖꯥꯎꯕꯁꯨ ꯃꯅꯦ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯅꯦ ꯍꯜꯂꯛꯄꯗꯨ ꯎꯕꯗ ꯁꯅꯥꯖꯥꯎꯕꯗꯨ ꯆꯦꯟꯁꯤꯜꯂꯛꯏ ꯅꯤꯅꯦ ꯉꯥ ꯂꯩꯔꯛꯑꯕꯣ ꯂꯩꯔꯦ ꯅꯤꯅꯦ ꯉꯥꯗꯣ ꯑꯩ ꯄꯥꯏꯔꯛꯀꯦ ꯅꯤꯅꯦ ꯑꯗꯨꯝ ꯄꯥꯏꯔꯛꯑꯒꯦ ꯂꯥꯛꯑꯣ ꯅꯤꯅꯦꯒ ꯉꯥ ꯁꯦꯝꯂꯨꯔꯁꯤ ꯉꯥ ꯊꯣꯡꯅꯅꯕ ꯑꯁꯨꯝꯅ ꯉꯥꯗꯨ ꯁꯦꯝꯗꯨꯅ ꯊꯣꯡꯂꯝꯃꯤ ꯁꯅꯥꯖꯥꯎꯕꯁꯨ ꯆꯥꯛ ꯂꯣꯏꯕ ꯉꯥꯏꯔꯤ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯆꯥꯛ ꯆꯥꯔꯝꯃꯤ ꯁꯅꯥꯖꯥꯎꯕꯗꯤ ꯆꯥꯛ ꯃꯌꯥꯝ ꯑꯃ ꯆꯥꯔꯝꯃꯤ ꯆꯥꯛ ꯇꯣꯛꯂꯗꯨꯅ ꯁꯅꯥꯖꯥꯎꯕ ꯃꯕꯨꯛ ꯑꯗꯨꯗ ꯅꯥꯜꯂꯗꯨꯅ ꯅꯤꯅꯦ ꯉꯥ ꯊꯣꯡꯕꯁꯦ ꯌꯥꯝ ꯍꯥꯎꯏꯀꯣ ꯑꯗꯨ ꯅꯤꯅꯦ ꯑꯩꯒꯤ ꯍꯌꯦꯡ ꯆꯥꯅꯕ ꯈꯥꯛꯑꯝꯕ꯭ꯔꯣ ꯈꯥꯛꯑꯝꯃꯦ ꯍꯌꯦꯡꯗꯤ ꯅꯤꯅꯦꯁꯨ ꯊꯕꯛ ꯉꯟꯇꯥꯅ ꯆꯠꯇꯣꯏꯅꯤ ꯇꯨꯝꯅꯅꯕ ꯇꯧꯔꯁꯤ ꯍꯣꯏ ꯅꯤꯅꯦ ꯑꯁꯨꯝꯅ ꯊꯝꯕꯥꯜꯒ ꯁꯅꯥꯖꯥꯎꯕꯒꯗꯨ ꯇꯨꯝꯂꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯍꯧꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯝꯕꯥꯜꯅ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯆꯥꯔꯝꯃꯤ ꯊꯝꯕꯥꯜꯅ ꯃꯌꯥꯅꯨꯄꯥ ꯁꯅꯥꯖꯥꯎꯕꯕꯨ ꯐꯖꯅ ꯂꯩꯔꯝꯃꯨ ꯍꯥꯏꯔꯝꯗꯨꯅ ꯊꯕꯛ ꯆꯠꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯏꯕꯦꯝ ꯄꯤꯁꯛꯇꯨ ꯅꯥꯍꯦꯗꯨꯅ ꯋꯥꯏ ꯑꯗꯨ ꯇꯩꯔꯤ ꯏꯕꯦꯝ ꯄꯤꯁꯛꯇꯨ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯁꯣꯜꯂꯝꯃꯤ ꯑꯁꯨꯛ ꯌꯥꯝꯅ ꯇꯟꯕ ꯃꯧ ꯑꯁꯤꯕꯨ ꯀꯔꯤ ꯂꯥꯏꯅꯕꯨ ꯁꯥꯔꯛꯄꯅꯣ ꯈꯪꯗꯦꯅꯦ ꯌꯥꯍꯧꯅ ꯃꯔꯣꯜ ꯑꯃ ꯊꯦꯡꯂꯤꯕ ꯃꯥꯅ ꯌꯨꯝ ꯑꯁꯤꯗ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯅꯣꯡꯃꯇ ꯐꯥꯎꯕ ꯆꯥꯛꯈꯨꯝ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯂꯝꯈꯤꯔꯣꯏ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥ ꯑꯗꯨꯅ ꯀꯔꯤꯃꯠꯇ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯇꯕ꯭ꯔꯥ ꯈꯪꯗꯦ ꯑꯗꯨꯝꯅ ꯏꯕꯦꯝ ꯄꯤꯁꯛꯅ ꯁꯧ ꯂꯥꯡꯂꯤꯉꯩꯗ ꯆꯥꯏꯕꯤꯗꯨ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯏ ꯆꯥꯏꯕꯤ ꯁꯥꯎꯅ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥꯅ ꯑꯌꯨꯛꯁꯤꯗ ꯀ꯭ꯋꯥꯛ ꯈꯣꯡꯕꯗꯧꯅ ꯈꯣꯡꯕꯤꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏ ꯁꯅꯥ ꯏꯕꯦꯝꯃ ꯂꯤꯡꯈꯠꯄꯤꯔꯛꯑꯦꯗꯅ ꯀꯔꯤꯅꯣ ꯉꯁꯤꯁꯤꯕꯨ ꯅꯨꯃꯤꯠꯁꯤꯕꯨ ꯀꯗꯣꯝꯗꯒꯤ ꯊꯣꯛꯄꯖꯥꯠꯅꯣ ꯅꯨꯃꯤꯠꯅ ꯋꯥꯇꯣꯟ ꯌꯧꯗ꯭ꯔꯤ ꯐꯥꯎꯕ ꯍꯧꯒꯠꯇꯕ ꯏꯕꯦꯝꯃꯅ ꯉꯁꯤ ꯉꯟꯇꯥꯅ ꯍꯧꯒꯠꯄꯤꯔꯛꯂꯤꯕꯁꯤꯕꯨ ꯏꯃꯥꯗꯤ ꯉꯛꯄꯅꯕꯨ ꯂꯣꯏꯔꯦꯅꯦ ꯏꯃꯥꯅꯦ ꯏꯔꯨꯖꯊꯣꯛꯂꯒ ꯁꯅꯥ ꯏꯕꯦꯝꯃꯅ ꯆꯥꯅꯅꯕ ꯆꯥꯛ ꯊꯣꯡꯂꯨꯈꯤꯒꯦ ꯏꯟꯁꯥꯡꯗꯤ ꯉꯥꯀ꯭ꯔꯥꯒ ꯁꯣꯏꯕꯨꯝꯒ ꯊꯣꯡꯂꯁꯤ ꯐꯖꯅ ꯆꯥꯔꯒ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯅꯅꯕ ꯏꯃꯥ ꯀꯣꯆꯤ ꯀꯣꯠꯇ꯭ꯔꯕꯁꯨ ꯋꯥꯗꯣ ꯑꯗꯨꯝ ꯆꯨꯝꯅ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯗꯤ ꯀꯣꯆꯤ ꯀꯣꯂꯥꯡ ꯀꯣꯠꯂꯒ ꯋꯥ ꯉꯥꯡꯕꯁꯦ ꯀꯌꯥ ꯍꯩꯅꯖꯗꯦ ꯍꯩꯅꯔꯣꯏ ꯅꯪꯅ ꯍꯩꯅꯔꯤꯕ ꯍꯥꯏꯕꯕꯨ ꯆꯥꯕꯒ ꯇꯨꯝꯕꯒ ꯑꯅꯤꯁꯤ ꯈꯛꯇꯅꯤ ꯆꯥꯏꯕꯤ ꯁꯥꯎꯅ ꯍꯦ ꯍꯅꯨꯕꯤ ꯑꯩꯅ ꯉꯁꯥꯏ ꯃꯈꯩ ꯏꯅꯦꯝꯄꯣꯛꯅꯦꯅ ꯋꯥ ꯉꯥꯡꯕꯤꯗꯕꯅꯤꯀꯣ ꯅꯪ ꯉꯁꯤ ꯑꯩ ꯁꯥꯎꯔꯛꯇꯅ ꯅꯁꯝ ꯈꯔ ꯍꯧꯔꯤꯕꯗꯣ ꯂꯣꯏꯅ ꯐꯣꯏꯗꯠꯀꯅꯤ ꯍꯩ ꯋꯥꯔꯛꯇꯕꯤ ꯑꯍꯜ ꯂꯃꯟꯗ ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯉꯥꯡꯒꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗ ꯅꯃꯥ ꯅꯄꯥꯗꯨꯅ ꯀꯔꯤꯃꯠꯇ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯇꯕ꯭ꯔꯅꯦꯍꯦ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯒꯁꯨ ꯄꯟ ꯁꯥꯔꯤ
ꯃꯁꯝꯁꯤ ꯐꯣꯏꯗꯠꯀꯦꯗ ꯃꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯏꯕꯤꯗꯨ ꯃꯅꯦꯝꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯅꯦꯝꯒꯤ ꯃꯁꯝ ꯑꯗꯨ ꯐꯣꯏꯔꯝꯃꯤ ꯏꯕꯦꯝ ꯄꯤꯁꯛꯁꯨ ꯃꯃꯧꯅ ꯃꯁꯝ ꯐꯣꯏꯕꯗꯨꯗ ꯅꯥꯔꯗꯨꯅ ꯍꯩ ꯍꯤꯡꯆꯥꯕꯤ ꯁꯝꯗꯣ ꯐꯣꯏꯒꯅꯨꯅꯦ ꯅꯥꯏꯅꯤ ꯅꯪꯕꯣ ꯊꯥꯗꯣꯛꯎꯅꯦꯍꯦ ꯍꯅꯨꯕꯤ ꯅꯪ ꯌꯥꯝ ꯍꯧꯈꯣꯕ ꯍꯧꯖꯤꯛꯇꯤ ꯆꯥꯏꯕꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯉꯝꯃꯅꯤ ꯇꯥꯟꯖꯥꯗꯨꯗ ꯏꯕꯣꯍꯜꯁꯨ ꯊꯣꯡꯂꯣꯝꯗꯒꯤ ꯆꯪꯂꯛꯏ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯃꯥꯒꯤ ꯃꯁꯝ ꯐꯣꯏꯔꯤꯕꯗꯨ ꯏꯕꯣꯍꯜꯅ ꯎꯔꯝꯃꯤ ꯏꯕꯣꯍꯜ ꯆꯦꯟꯁꯤꯟꯗꯨꯅ ꯈꯥꯝꯗꯣꯛꯂꯝꯃꯤ 이보할ꯅ ꯈꯥꯝꯗꯣꯛꯂꯕꯁꯨ ꯆꯥꯏꯕꯤꯗꯨ ꯃꯅꯦꯝꯒꯤ ꯃꯁꯝ ꯑꯗꯨ ꯊꯥꯗꯣꯛꯎ ꯍꯥꯏꯕ ꯌꯥꯔꯝꯗꯦ 이보할 ꯁꯥꯎꯅ ꯆꯥꯏꯕꯤꯒꯤ ꯃꯈꯖꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ ꯑꯗꯨꯅ ꯈꯨꯄꯥꯛꯅ ꯊꯥꯕꯗꯨꯗ ꯆꯥꯏꯕꯤꯗꯨ ꯃꯅꯦꯝꯒꯤ ꯃꯁꯝ ꯐꯣꯏꯔꯤꯕꯗꯨ ꯊꯥꯗꯣꯛꯂꯝꯃꯤ ꯆꯥꯏꯕꯤ ꯁꯥꯎꯅ 이보할ꯗ ꯌꯦꯡꯗꯨꯅ ꯅꯨꯄꯥ ꯅꯪꯁꯨ ꯑꯩꯒꯤ ꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯕꯅꯤꯅꯦ ꯑꯩ ꯍꯧꯖꯤꯛꯃꯛ ꯏꯄꯥꯝꯗ ꯆꯠꯀꯅꯤ ꯑꯗꯨꯒ ꯏꯕꯨꯡꯁꯤꯡꯗ ꯍꯥꯏꯔꯒ ꯅꯃꯥꯅꯆꯥꯕꯨ ꯀꯩꯁꯨꯝ ꯁꯪꯗ ꯍꯦꯛ ꯊꯝꯕ ꯉꯝꯗ꯭ꯔꯕ ꯑꯩꯒꯤ ꯃꯤꯡ ꯆꯥꯏꯕꯤ ꯅꯠꯇ꯭ꯔꯦꯗꯅ 이보할도 ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯌꯨꯝ ꯑꯁꯤꯗ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯌꯨꯝ ꯑꯁꯦ ꯄꯨꯡꯂꯣꯏ ꯂꯣꯏꯔꯕꯅꯤ ꯍꯧꯖꯤꯛꯃꯛ ꯅꯄꯥꯝꯗ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯑꯩꯒꯤ ꯈꯨꯠꯇ ꯅꯪ ꯁꯣꯏꯗꯅ ꯁꯤꯔꯅꯤ ꯅꯈꯣꯏꯒꯤ ꯌꯨꯝꯁꯤꯗ ꯑꯩꯅ ꯌꯥꯝꯅ ꯂꯩꯅꯤꯡꯉꯝꯒꯗꯕ ꯃꯥꯟꯕ꯭ꯔꯣ ꯍꯧꯖꯤꯛꯃꯛ ꯏꯄꯥꯝꯗ ꯆꯠꯀꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯏꯕꯤꯗꯨ ꯏꯃꯨꯡ ꯆꯪꯗꯨꯅ ꯃꯐꯤ ꯂꯣꯏꯁꯤꯜꯂꯒ ꯊꯣꯔꯛꯂꯒ ꯆꯠꯈꯤꯔꯝꯃꯤ ꯏꯕꯦꯝ ꯄꯤꯁꯛ ꯅꯨꯡꯉꯥꯏꯇꯅ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯃꯔꯥ ꯂꯩꯖꯗ꯭ꯔꯕꯤ ꯏꯃꯧ ꯊꯝꯕꯥꯜꯗ ꯑꯣꯠꯂꯨꯕꯒꯤ ꯃꯍꯩꯅꯤ 이마기 bungo 이마우 ꯊꯝꯕꯥꯜꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ 이마 이자 ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯨꯁꯤ 마부 ꯌꯨꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯑꯣ ꯍꯥꯏꯔꯨꯔꯁꯤ 이보할 ꯅꯨꯡꯉꯥꯏꯇꯅ 이마 ꯊꯝꯕꯥꯜꯅ ꯑꯩꯈꯣꯏꯕꯨ ꯌꯥꯝ ꯋꯥꯔꯧꯈ꯭ꯔꯦ ꯃꯍꯥꯛ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯑꯣ ꯍꯥꯏꯕ ꯌꯥꯔꯣꯏ ꯅꯍꯥꯟ ꯅꯣꯡꯃ ꯊꯝꯕꯥꯜꯗꯣ ꯑꯩꯒ ꯊꯦꯡꯅꯩ ꯑꯩꯅ ꯌꯨꯝꯗ ꯍꯜꯂꯁꯤ ꯍꯥꯏꯕꯗ ꯃꯍꯥꯛꯅ ꯌꯥꯔꯛꯇꯦ ꯃꯃꯥ ꯃꯆꯥꯗꯣ ꯍꯧꯖꯤꯛꯇꯗ ꯌꯥꯝꯅ ꯅꯤꯡꯉꯝꯂꯛꯂꯝꯗꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤ ꯁꯅꯥꯖꯥꯎꯕꯁꯨ ꯄꯥꯈꯪ ꯐꯥꯔꯦ ꯊꯝꯕꯥꯜꯁꯨ ꯑꯍꯜꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯤ ꯁꯅꯥꯖꯥꯎꯕ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯂꯦꯝꯕꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯆꯦꯜꯂꯛꯂꯝꯃꯤ ꯑꯁꯨꯝꯅ ꯊꯥ ꯈꯔ ꯂꯩꯕꯒ ꯂꯦꯝꯕꯤꯒ ꯁꯅꯥꯖꯥꯎꯕꯒ ꯂꯨꯍꯣꯡꯂꯝꯃꯤ ꯂꯦꯝꯕꯤ ꯃꯕꯨꯛ ꯌꯥꯝꯅ ꯐꯠꯂꯝꯗꯦ ꯃꯤꯁꯨ ꯌꯥꯝꯅ ꯄꯤꯖꯅꯤꯡꯂꯝꯗꯦ ꯂꯦꯝꯕꯤꯅ ꯊꯝꯕꯥꯜꯕꯨ ꯅꯨꯡꯁꯤꯔꯝꯗꯦ ꯂꯦꯝꯕꯤꯅ ꯃꯥꯒꯤ ꯅꯨꯄꯥ ꯁꯅꯥꯖꯥꯎꯕꯗꯁꯨ ꯃꯅꯦ ꯊꯝꯕꯥꯜꯒꯤ ꯃꯔꯝꯗ ꯑꯣꯏꯗ ꯄꯥꯗꯕ ꯀꯌꯥ ꯑꯃ ꯇꯝꯁꯤꯜꯂꯝꯃꯤ ꯁꯅꯥꯖꯥꯎꯕꯁꯨ ꯍꯥꯟꯅꯗꯤ ꯊꯥꯖꯔꯝꯗꯕꯅꯤ ꯑꯗꯨꯕꯨ ꯂꯦꯝꯕꯤꯅ ꯁꯨꯝ ꯇꯝꯁꯤꯜꯂꯛꯄꯗꯒꯤꯗꯤ ꯃꯕꯨꯛꯆꯦꯜ ꯑꯣꯜꯂꯛꯂꯝꯃꯤ ꯂꯦꯝꯕꯤꯗꯨ ꯆꯥꯛ ꯊꯣꯡꯅꯅꯕ ꯇꯧꯔꯝꯃꯤ ꯊꯝꯕꯥꯜꯅ ꯂꯦꯝꯕꯤꯗ ꯌꯦꯡꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯂꯦꯝꯕꯤ ꯏꯅꯦꯕꯨ ꯉꯁꯤꯗꯤ ꯎꯇꯤ ꯊꯣꯡꯕ ꯌꯥꯝꯅ ꯆꯥꯅꯤꯡꯉꯤꯗ ꯅꯪꯕꯨ ꯎꯇꯤ ꯊꯣꯡꯕ ꯍꯩꯕ꯭ꯔꯣ ꯍꯩꯔꯗꯤ ꯎꯇꯤ ꯑꯣꯏꯅ ꯊꯣꯡꯒꯦꯔꯣ ꯂꯦꯝꯕꯤ ꯃꯆꯤꯟ ꯑꯗꯨ ꯄꯩꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯎꯇꯤ ꯊꯣꯡꯕꯒ ꯍꯩꯖꯔꯛꯆꯗꯦꯗ ꯎꯇꯤ ꯊꯣꯡꯕ ꯆꯥꯅꯤꯡꯉꯒꯅ ꯏꯅꯦꯅ ꯍꯦꯛ ꯊꯣꯡꯉꯒ ꯆꯥꯕꯤꯔꯣ ꯐꯔꯦ ꯐꯔꯦ ꯅꯪꯅ ꯍꯩꯇ꯭ꯔꯕꯗꯤ ꯅꯪꯅ ꯑꯍꯩꯕ ꯑꯃ ꯍꯦꯛꯇ ꯊꯣꯡꯖꯤꯜꯂꯣ 이니수 ꯏꯪꯈꯣꯜꯗ ꯍꯧꯔꯤꯕ ꯅꯥꯄꯤꯁꯦ ꯑꯃꯨꯛꯇ ꯐꯣꯏꯗꯣꯛꯂꯨꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜꯗꯨ ꯏꯪꯈꯣꯜꯂꯣꯝꯗ ꯆꯪꯈꯤ ꯂꯦꯝꯕꯤ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯁꯣꯟꯖꯩ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯤꯗ ꯈꯔ ꯊꯨꯅ ꯁꯤꯈ꯭ꯔꯕꯗꯤ ꯋꯥꯏ ꯑꯃ ꯁꯪꯒꯗꯕꯅꯤ ꯑꯩ ꯆꯥꯕ ꯇꯤꯡꯅꯅꯕ ꯁꯨꯝ ꯍꯤꯡꯗꯨꯅ ꯂꯩ ꯑꯁ ꯇꯜꯂꯤꯗ ꯑꯣꯏꯕ ꯂꯦꯝꯕꯤ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯆꯥꯛꯈꯨꯝ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯂꯝꯃꯤ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯊꯝꯕꯥꯜꯒꯤꯅꯤ ꯍꯥꯏꯅ ꯆꯥꯛ ꯈꯔ ꯊꯤꯔꯒ ꯁꯥꯃꯨꯛꯇ ꯊꯥꯡꯒꯠꯇꯨꯅ ꯊꯅꯝꯃꯤ ꯊꯝꯕꯥꯜꯁꯨ ꯏꯪꯈꯣꯜꯒꯤ ꯅꯥꯄꯤ ꯐꯣꯏꯕ ꯂꯣꯏꯗꯨꯅ ꯏꯔꯨ ꯃꯥꯏꯊꯖꯔꯒ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯂꯦꯝꯕꯤ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯂꯦꯝꯕꯤꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯂꯦꯝꯕꯤꯗꯨ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ ꯂꯦꯝꯕꯤ ꯆꯥꯛꯇꯣ ꯂꯣꯏꯔꯕꯗꯤ ꯁꯥꯔꯤꯉꯩꯁꯤꯗ ꯆꯥꯊꯣꯛꯑꯁꯤ ꯂꯥꯛꯑꯣꯗꯅ ꯏꯅꯦꯒꯤ ꯆꯥꯛꯇꯣ ꯁꯥꯃꯨꯛꯇ ꯊꯥꯡꯒꯠꯇꯨꯅ ꯊꯅꯝꯃꯕꯅꯤ ꯑꯩꯗꯤ ꯀꯣꯟꯅ ꯆꯥꯔꯒꯦ ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯏꯅꯦ ꯆꯥꯊꯣꯛꯎꯔꯒꯦ ꯊꯝꯕꯥꯜꯗꯨ ꯆꯥꯛꯈꯨꯝ ꯆꯪꯂꯛꯇꯨꯅ ꯁꯥꯃꯨꯛꯇ ꯊꯝꯂꯤꯕ ꯆꯥꯛ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯆꯥꯅꯅꯕ ꯇꯧꯔꯝꯃꯤ ꯀꯥꯡꯁꯣꯏ ꯑꯣꯏꯔꯝꯃꯤ ꯆꯥꯛꯇꯨꯁꯨ ꯌꯥꯝꯅ ꯍꯥꯞꯂꯝꯗꯦ ꯏꯟꯁꯥꯡꯗꯨꯁꯨ ꯈꯖꯤꯛ ꯈꯛꯇ ꯍꯥꯞꯂꯝꯃꯤ ꯊꯝꯕꯥꯜꯗꯨ ꯆꯥꯛ ꯆꯥꯕ ꯍꯧꯔꯝꯃꯤ ꯊꯝꯕꯥꯜꯗꯨ ꯃꯥꯒꯤ ꯍꯥꯞꯂꯝꯂꯤꯕ ꯆꯥꯛ ꯑꯗꯨ ꯑꯣꯛꯇ꯭ꯔꯦ ꯑꯣꯛꯇ꯭ꯔꯕꯁꯨ ꯇꯣꯛꯂꯝꯃꯤ ꯃꯥꯅ ꯆꯥꯕꯒꯤ ꯂꯨꯈꯥꯛ ꯆꯒꯨꯝꯁꯤꯡ ꯑꯗꯨ ꯁꯦꯡꯖꯤꯟꯗꯨꯅ ꯀꯣꯜ ꯂꯨꯈꯥꯛ ꯑꯗꯨꯁꯨ ꯐꯦꯡꯗꯣꯛꯂꯝꯃꯤ ꯊꯝꯕꯥꯜ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯊꯝꯕꯥꯜꯗꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯄꯣꯊꯥꯈꯤꯔꯝꯃꯤ ꯁꯅꯥꯖꯥꯎꯕꯁꯨ ꯊꯕꯛ ꯍꯜꯂꯛꯇꯨꯅ ꯃꯣꯏꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯂꯦꯝꯕꯤꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯅꯨꯄꯤ ꯅꯪꯕꯨ ꯅꯁꯥꯒ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ ꯇꯨꯝꯂꯒ ꯂꯩꯔꯕꯗꯤ ꯅꯨꯄꯥ ꯀꯩꯁꯨ ꯇꯧꯗꯦ ꯅꯪ ꯍꯜꯂꯛꯄ ꯉꯥꯏꯔꯝꯕꯅꯤ ꯅꯪꯕꯨ ꯆꯥꯛꯀꯗꯤ ꯆꯥꯔꯕꯣ ꯅꯪ ꯍꯜꯂꯛꯑꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯒꯦꯅ ꯉꯥꯏꯔꯝꯕꯅꯤ ꯆꯥꯛ ꯊꯤꯔꯨꯔꯒꯦ ꯅꯨꯄꯥ ꯍꯣꯏ ꯍꯣꯏ ꯊꯤꯔꯨꯔꯣ ꯂꯦꯝꯕꯤꯗꯨ ꯆꯥꯛꯈꯨꯝ ꯆꯪꯗꯨꯅ ꯆꯥꯛ ꯊꯤꯔꯝꯃꯤ ꯁꯅꯥꯖꯥꯎꯕꯁꯨ ꯆꯥꯛꯈꯨꯝ ꯆꯪꯂꯛꯏ ꯅꯨꯄꯤ ꯆꯥꯛꯁꯤꯗꯤ ꯌꯥꯝꯈ꯭ꯔꯦꯗ ꯉꯥ ꯑꯇꯥꯎꯕꯁꯨ ꯌꯥꯎꯔꯤꯅꯤ ꯇꯧꯔꯤꯁꯤꯗꯤ ꯁꯅꯥꯖꯥꯎꯕꯗꯨ ꯐꯝꯊꯗꯨꯅ ꯆꯥꯛꯇꯨ ꯆꯥꯕ ꯍꯧꯔꯝꯃꯤ
ꯂꯦꯝꯕꯤꯁꯨ ꯆꯥꯛ ꯆꯥꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯊꯝꯕꯥꯜ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ ꯊꯝꯕꯥꯜꯅ ꯆꯥꯛꯈꯨꯝꯗ ꯈꯪꯍꯧꯗꯅ ꯆꯪꯂꯛꯄꯗꯨꯗ ꯂꯦꯝꯕꯤꯗꯨ ꯄꯥꯈꯠꯄ ꯐꯥꯎꯔꯝꯃꯤ꯫ ꯄꯨꯈꯝ ꯃꯆꯤꯗ ꯍꯥꯞꯂꯤꯕ ꯉꯥ ꯑꯇꯥꯎꯕꯗꯨ ꯎꯈ꯭ꯔꯒꯅꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯁꯣꯟꯖꯩ꯫ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯀꯩꯗꯧꯕꯃꯨꯛ ꯆꯪꯉꯛꯏꯅꯣ ꯈꯪꯗꯦ꯫ ꯊꯝꯕꯥꯜ ꯁꯅꯥꯖꯥꯎꯕꯗ ꯌꯦꯡꯗꯨꯅ, ꯕꯨꯡꯉꯣ, ꯍꯟꯗꯛ ꯂꯥꯛꯂꯤꯕ ꯂꯥꯡꯕꯟꯒꯤ ꯇꯔꯄꯟꯁꯤꯗ ꯇꯥꯆꯧ ꯑꯃꯗꯤ ꯏꯅꯝꯃꯒꯤ ꯎꯁꯣꯞ ꯃꯆꯥ ꯑꯃ ꯀꯠꯅꯤ꯫ ꯅꯪꯕꯨ ꯀꯔꯤ ꯈꯜꯂꯤꯕꯒꯦ? ꯁꯅꯥꯖꯥꯎꯕꯅ ꯈꯨꯝꯗ꯭ꯔꯤꯉꯩꯗ ꯂꯦꯝꯕꯤꯅ ꯍꯥꯏꯔꯛꯏ꯫ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅ ꯎꯁꯣꯞ ꯀꯠꯇꯣꯏꯅꯣ? ꯁꯦꯜꯅꯒ ꯄꯥꯏꯗꯕꯁꯤꯗ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯎꯁꯣꯞ ꯀꯠꯅꯤꯡꯂꯤꯕꯅꯤ, ꯁꯦꯜ ꯂꯩꯇꯕꯒꯤꯅꯦ꯫ ꯏꯅꯦ, ꯂꯦꯝꯕꯤꯅ ꯍꯥꯏꯕꯁꯨ ꯍꯥꯏꯕꯅꯤ, ꯍꯟꯗꯛꯁꯦ ꯁꯦꯜ ꯈꯔ ꯅꯥꯇꯩ ꯆꯥꯗꯦ꯫ ꯑꯩꯈꯣꯏꯅ ꯊꯕꯛ ꯁꯨꯔꯤꯕ ꯌꯨꯝꯕꯨ ꯑꯗꯨꯁꯨ ꯊꯕꯛ ꯁꯨꯕꯒꯤ ꯈꯨꯠꯁꯨꯃꯟꯗꯣ ꯃꯇꯝ ꯈꯔ ꯉꯥꯏꯌꯣꯅ ꯍꯥꯏꯔꯛꯏ꯫ ꯍꯣꯏ ꯍꯣꯏ, ꯅꯣꯏꯅ ꯁꯦꯜ ꯂꯩꯇꯦ ꯍꯥꯏꯔꯕꯅꯤꯅ ꯃꯊꯪꯗ ꯑꯣꯏꯅ ꯀꯠꯂꯁꯨ ꯀꯠꯂꯁꯤ꯫ ꯐꯔꯦ ꯐꯔꯦ, ꯆꯥꯛꯇꯣ ꯆꯥꯔꯣ꯫ ꯊꯝꯕꯥꯜꯗꯨ ꯊꯣꯛꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯆꯥꯂꯨꯛꯇ ꯉꯥꯔꯧ ꯍꯥꯞꯂꯤꯕꯗꯨ ꯊꯝꯕꯥꯜ ꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯝꯕꯥꯜ ꯀꯔꯤꯃꯇ ꯈꯜꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯦꯝꯕꯤꯅ ꯊꯝꯕꯥꯜꯕꯨ ꯊꯤꯅ ꯉꯥꯡꯕ ꯆꯩꯕ ꯇꯧꯕꯁꯨ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫ ꯂꯦꯝꯕꯤꯅ ꯊꯝꯕꯥꯜꯕꯨ ꯆꯖꯤꯛ ꯄꯤꯖꯕ, ꯆꯥꯛꯀ ꯊꯨꯝꯒ ꯇꯣꯠꯂꯒ ꯄꯤꯖꯕ ꯃꯌꯥꯝ ꯑꯃ ꯇꯧꯔꯝꯃꯤ꯫ ꯂꯦꯝꯕꯤꯅ ꯊꯝꯕꯥꯜꯕꯨ ꯊꯤꯅ ꯇꯧꯕꯤꯕ ꯎꯔꯒ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯔꯝꯗꯦ꯫ ꯃꯧ ꯑꯃꯅ, ꯏꯅꯦ ꯊꯝꯕꯥꯜꯁꯦ ꯃꯔꯥꯏꯕꯛ ꯌꯥꯝꯅ ꯊꯤ꯫ ꯃꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯗꯨꯅ ꯃꯌꯥ ꯅꯨꯄꯥ ꯑꯁꯤꯕꯨ ꯆꯥꯎꯅꯅꯕ ꯌꯣꯛꯂꯒ ꯍꯧꯖꯤꯛꯅ ꯃꯇꯨꯗꯨꯅ ꯃꯅꯦꯁꯦ ꯑꯣꯠꯇꯨꯅ ꯂꯩꯔꯦ꯫ ꯑꯣ, ꯑꯩꯅ ꯇꯥꯕꯗꯗꯤ ꯏꯅꯦ ꯊꯝꯕꯥꯜꯅ ꯃꯄꯥꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯔꯤꯁꯦ ꯁꯅꯥꯖꯥꯎꯕꯒꯤ ꯃꯔꯝꯗꯒꯤꯅꯦꯅ ꯇꯥꯏ꯫ ꯏꯅꯦ ꯊꯝꯕꯥꯜꯒꯤ ꯅꯨꯄꯥ ꯃꯌꯨꯝꯗꯨꯅ ꯁꯅꯥꯖꯥꯎꯕꯁꯦ ꯃꯈꯣꯏ ꯑꯥꯗ ꯊꯝꯕ ꯄꯥꯝꯗꯕ, ꯏꯅꯦ ꯊꯝꯕꯥꯜꯅꯗꯤ ꯃꯌꯥ ꯅꯨꯄꯥꯁꯦ ꯊꯥꯗꯣꯛꯅꯤꯡꯗꯕ, ꯑꯗꯨꯗꯒꯤꯅꯦ ꯍꯥꯏ ꯏꯅꯦ ꯊꯝꯕꯥꯜꯅ ꯍꯜꯂꯛꯇꯨꯅ ꯂꯩꯔꯤꯁꯦ꯫ ꯍꯣꯏ, ꯑꯩꯈꯣই ꯏꯅꯦꯝꯕꯣꯛꯅꯁꯨ ꯑꯗꯨꯃꯥꯏ ꯍꯥꯏ꯫ ꯃꯈꯣꯏꯁꯨꯅꯦ ꯏꯅꯦ ꯊꯝꯕꯥꯜꯗ ꯊꯤꯅ ꯇꯧꯔꯨꯕꯗꯨꯒꯤ ꯃꯍꯩ ꯃꯈꯣꯏꯁꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯐꯪꯒꯅꯤ꯫ ꯏꯅꯦ ꯊꯝꯕꯥꯜꯗꯣ ꯆꯥꯛ ꯆꯖꯤꯛꯀ ꯊꯨꯝꯒ ꯇꯣꯠꯂꯒ ꯄꯤꯖꯩꯌꯦꯅ ꯍꯥꯏ꯫ ꯂꯦꯝꯕꯤꯁꯦ ꯐꯠꯇꯤ ꯐꯠꯇꯕꯖꯥꯠꯅꯤ꯫ ꯍꯣ ꯏꯕꯦꯝꯃ, ꯂꯦꯝꯕꯤꯗꯣ ꯑꯩꯈꯣꯏ ꯏꯄꯥꯝꯒ ꯌꯨꯝꯊꯪꯅꯔꯤꯕꯅꯤ꯫ ꯃꯈꯣꯏ ꯃꯃꯥꯒ ꯃꯄꯥꯒꯗꯨꯁꯨ ꯌꯥꯝ ꯐꯠꯇꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯑꯣꯏꯖ ꯑꯣꯏꯊꯛ ꯐꯪꯂꯤ ꯃꯈꯩ ꯍꯔꯥꯎꯕꯅꯤ꯫ ꯆꯥꯕꯁꯨ ꯌꯥꯝꯅ ꯐꯠꯇꯕꯅꯤ꯫ ꯂꯩꯀꯥꯏ ꯃꯤ ꯑꯃꯠꯇ ꯇꯤꯟꯅꯕ ꯌꯥꯕ ꯏꯃꯨꯡ ꯅꯠꯇꯦ꯫ ꯃꯈꯣꯏꯅ ꯄꯣꯛꯄ ꯃꯆꯥꯅꯕꯨ ꯀꯌꯥꯝ ꯐꯔꯨꯅꯤ ꯍꯥꯏꯕꯒꯦ? ꯅꯨꯄꯤ ꯂꯧꯕꯗ ꯃꯃꯥ ꯌꯦꯡꯉꯒ ꯂꯧ ꯍꯥꯏꯅꯔꯤꯕꯗꯣ ꯌꯥꯝ ꯆꯨꯝꯃꯕꯖꯥꯠꯅꯤ꯫ ꯑꯁꯨꯝꯅ ꯃꯧꯁꯤꯡꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯅꯣꯡꯃ ꯊꯝꯕꯥꯜꯗꯣ ꯃꯁꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯗꯨꯅ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯝꯗꯦ꯫ ꯊꯝꯕꯥꯜ ꯐꯃꯨꯡꯗ ꯍꯤꯞꯅ ꯍꯤꯞꯅ ꯂꯦꯝꯕꯤꯕꯨ ꯀꯧꯔꯝꯃꯤ꯫ ꯂꯦꯝꯕꯤꯁꯨ ꯑꯃꯨꯛ ꯑꯅꯤꯔꯛ ꯀꯧꯕ ꯐꯥꯎꯕꯗꯤ ꯇꯥꯁꯤꯟꯅꯔꯝꯗꯦ꯫ ꯁꯨꯝ ꯀꯧꯔꯛꯄꯗꯨꯗ ꯌꯥꯝ ꯁꯥꯎꯅ ꯊꯝꯕꯥꯜꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯒꯦꯅ ꯇꯧꯕꯁꯤꯗ ꯀꯣꯏꯀꯧ ꯀꯣꯏꯀꯧ ꯀꯧꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯏꯅꯦꯗꯤ ꯇꯨꯝꯂꯒ ꯑꯗꯨꯝ ꯂꯩꯕꯅꯤꯅ ꯋꯥꯔꯝꯃꯣꯏ꯫ ꯑꯩꯈꯣꯏꯗꯤ ꯊꯕꯛ ꯁꯨꯕꯅꯤꯅ ꯋꯥꯏ꯫ ꯑꯗꯨꯅ ꯉꯥꯏꯍꯥꯛꯁꯨ ꯄꯣꯊꯥꯅꯤꯡꯉꯤ꯫ ꯏꯅꯦꯁꯦ ꯍꯛꯆꯥꯡ ꯌꯥꯝ ꯉꯝꯗ꯭ꯔꯦ꯫ ꯃꯥꯏꯕ ꯇꯣꯃꯥꯜꯗꯣ ꯑꯃꯨꯛꯇ ꯀꯧꯔꯨꯒꯦꯔꯣ? ꯏꯁ, ꯀꯩꯁꯨ ꯂꯩꯇꯕ ꯑꯅꯥꯕꯗꯨꯒꯤꯗꯃꯛꯇ ꯃꯥꯏꯕ ꯀꯧꯗꯨꯅ ꯌꯦꯡꯗꯣꯏꯕ? ꯑꯔꯦꯝꯕꯗ ꯁꯦꯜ ꯇꯤꯡꯅꯅꯕ ꯊꯕꯛ꯫ ꯏꯅꯦꯅꯗꯤ ꯁꯦꯜꯁꯦ ꯎꯗ ꯋꯥꯗ ꯄꯥꯟꯕꯣꯏ ꯈꯜꯂꯤ꯫ ꯁꯦꯜ ꯇꯥꯟꯕꯁꯦ ꯋꯥꯈ꯭ꯔ ꯄꯣꯠꯅꯤ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯀꯧꯔꯨꯔꯅꯨ, ꯄꯣꯊꯥꯔꯨꯔꯣ ꯄꯣꯊꯥꯔꯨꯔꯣ꯫ ꯂꯦꯝꯕꯤꯗꯣ ꯃꯆꯤꯟꯗꯣ ꯄꯩꯊꯣꯛꯇꯨꯅ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯊꯝꯕꯥꯜ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯕꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ꯫ ꯑꯩꯅ ꯍꯦꯛ ꯄꯣꯛꯄ ꯏꯆꯥ ꯑꯣꯏꯔꯝꯂꯕꯗꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯦ ꯇꯧꯔꯝꯂꯣꯏꯀꯣ? ꯑꯗꯨꯕꯨ ꯑꯩꯅ ꯍꯦꯛ ꯄꯣꯛꯄ ꯏꯆꯥꯃꯛꯅꯤ ꯍꯥꯏꯅ ꯈꯟꯈꯤꯕꯅꯤ꯫ ꯑꯩꯗꯤ ꯑꯁꯨꯝꯅ ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯡꯗꯨꯅ ꯂꯩꯒꯅꯤ? ꯊꯝꯕꯥꯜꯗꯣ ꯃꯊꯟꯇ ꯂꯣꯟꯅ ꯀꯞꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯇꯥꯔꯛꯄꯒꯤ ꯑꯗꯨꯗ ꯁꯅꯥꯖꯥꯎꯕꯁꯨ ꯊꯕꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯅꯨꯄꯤ, ꯏꯅꯦ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕꯗꯨꯕꯨ ꯈꯔ ꯐꯔꯕꯣ? ꯍꯣ, ꯅꯥꯕ ꯅꯠꯇꯦ, ꯃꯔꯤꯜ ꯇꯟꯗꯅ ꯅꯥꯁꯤꯟꯅꯔꯤꯕꯅꯤ꯫ ꯅꯨꯄꯥ, ꯉꯁꯤꯗꯤ ꯑꯩꯅ ꯀꯩꯊꯦꯜꯗꯒꯤ ꯉꯥ ꯂꯩꯔꯒ ꯊꯣꯡꯕꯅꯤ꯫ ꯆꯥꯛꯁꯨ ꯂꯣꯏꯔꯦ, ꯆꯥꯅꯅꯕ ꯇꯧꯔꯁꯤꯔꯥ? ꯍꯣꯏ ꯍꯣꯏ, ꯇꯧꯔꯁꯤ꯫ ꯆꯥꯛ ꯊꯤꯅꯅꯕ ꯇꯧꯔꯝꯃꯨ, ꯑꯩꯁꯨ ꯐꯤꯔꯣꯜꯁꯦ ꯍꯣꯡꯗꯣꯛꯂꯒ ꯂꯥꯛꯑꯒꯦ꯫ ꯂꯦꯝꯕꯤꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯊꯤꯔꯝꯃꯤ꯫ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯆꯥꯛ ꯆꯥꯔꯝꯃꯤ꯫ ꯁꯅꯥꯖꯥꯎꯕꯅ, ꯍꯥꯎꯈ꯭ꯔꯦꯗ ꯅꯨꯄꯤ, ꯅꯪꯒꯤ ꯉꯥ ꯊꯣꯡꯕꯁꯦ꯫ ꯑꯩꯅ ꯍꯥꯎꯅꯕꯅꯦꯗꯅ ꯃꯇꯝ ꯆꯪꯅ ꯊꯣꯡꯂꯤꯕꯅꯤ꯫ ꯑꯗꯨ ꯅꯨꯄꯤ, ꯏꯅꯦꯗꯤ ꯆꯥꯛ ꯄꯤꯖꯈ꯭ꯔꯕꯣ? ꯂꯦꯝꯕꯤ ꯊꯝꯕꯥꯜꯕꯨ ꯄꯜꯂꯛꯄꯗꯨꯗ ꯃꯆꯤꯟ ꯑꯗꯨ ꯄꯩꯇꯛ ꯇꯧꯔꯒ, ꯅꯈꯣꯏꯒꯤ ꯃꯅꯦ ꯑꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯁꯤꯈ꯭ꯔꯕꯣꯏꯔꯦ꯫ ꯅꯪꯅ ꯅꯈꯣꯏ ꯅꯅꯦꯁꯦ ꯅꯨꯡꯁꯤꯔꯤꯕ ꯁꯨꯃꯥꯏꯅ ꯅꯅꯦꯁꯤꯅꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯗꯦꯅꯦ꯫ ꯆꯥꯈ꯭ꯔꯕꯅꯤ ꯆꯥꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯒꯤ ꯅꯠꯇꯦꯅꯦ ꯅꯨꯄꯤ, ꯅꯥꯔꯗꯤ ꯈꯔꯁꯨ ꯌꯦꯡꯁꯤꯟꯕꯤꯕ ꯇꯥꯕꯅꯤ꯫ ꯅꯪꯁꯤꯅ ꯏꯅꯦ ꯄꯟꯕ ꯁꯨꯡꯌꯥ ꯌꯥꯗꯦ꯫ ꯍꯣ, ꯍꯥꯟꯅꯗꯤ ꯈꯔ ꯅꯨꯡꯁꯤꯔꯝꯕꯅꯤ,
Mana fatabasi ubada hojikti sunu henu sidre. Matai manaw ado wari saduna chak charami. Thambal do ising yamna khawranglammi. Thambal na lembi bu kawrami. Lembi tarabasu khumlamde sana jawbana. Nupi ine na kawri sibu nangbu tadro. Amta changduna hangu jodana. Chak nga haktang chabasida onthong na yekhrapani. Sumaina mi olaga leidu saru sikhi gaidi ko. Lembi makhud hamtoktuna thambal na leiriba kadu da changlai. Ho aibu kawbu kai haige. Ine se ising yamna khawrang. Ising kita kalakira. Lembi do kemta haida bi thoki aduga ising kanduna puraklami. Ising do thanamduna kadu da gi thoki. Thambal do ngamboi ngamdaboi tawduna ising adu thaklami. Chak cha da thakta bagi masa adu shu thak thak niklami. Ising adu thakpada mapi adu da loina haijilami. Phirol sisu loina choline tawrisi. Thambal do ngamda hogatuna mapi do ama hongtoklami. Thambal na narabasu lembi ga sana jawbugana nongmata seba tawramde. Asumna matam kharagi matungdani thambal su naba pharaklami. Nongma thambal na lembi da. Lembi ine bu chak lami ni he. Chak to loiradi thina na ba tawrodana chatho ase. Ho kai de chak no chak ka thongde. Ai ipam do som chakadawri. No ngale chak numita re chak. Numit chupa ma chak ta hairaga leirisibu. Mina taraga hoina chak ka pizada bo ina khalhan ge hairo. Ine di lemja chabani do. Nong mata ngari chara ama ine na leibanate. Lembi ahal oiraba ine na bu kadai dagi nakhoi gi mateng pangba ngamgani. Ine ne hena nakhoi gi mateng panglibani. Ho yare. Wahai da phajabana kanaroi. Mi olaga leidu saru koksi ge ra sikro. Kai kandab da mi otuna sumlai. Uisune mirem thakpa ware. Lembi nang ngasi ine da ngangliba wadudi khara kan mandra. Iya nupa se ta chawga ina magana pisak pikna hundoklambadagi aina chawna na bayolakpani. Ine da ya nupa se chawna na bayolakpagi lamandi na hana singba loikre. Asu kuibase ine gi na thibongdo kanana thakpirake. Lembi karinu nang ngangliba wangang sangang aduba. Pharabasu phatrabasu aise yum masigi ahal. Nahan makai aina tumina sumlaibasida khoi naw yamna chawrene. Inebu yumsigi kari oirike. Nupa mayumda chanadadana yumsida halaktuna lei netro. Aina yumasida halaktuna leikhibase karigidagino haiba nang khangbra. Iya nupagi dama khallaga aina yumasida halaktuna leikhibani. Hojikti naya nupasu chawre. Yumsida inegi hak amta leite. Aduna yumase thadoktuna inesu yam thuna chakro. Nakhoina aibu yumasida yamna leheningdrabani. Ine yumase thadoktuna chatlagi. Ai yumasida amuk handa halaklaroi. Thambaldo thauri mapaiduna chatkirami. Lembi matomta asumna haijarami. Wai heksangi. Kanade yen thongagadum chathoki. Lembi do yen ama hatuna thongduna charami. Thambal sum lakpada umang ama yawraklami. Numisu tasilagle. Thambal matomta sirage haina khalami. Umang adusu pumam hekmami. Thambal matomta thauri yanduna sinanaba tawrami. Khanghaudana mi ani ahum wari sanaba thambal na tarami. Thambal na khalle. Hojikpu kadaidagi minuni umang sidaba. Thambal lona makhoina wari saribadu tarami. Makhoi singadu huran bane. Makhoi gi mamangda yamlaba sana lupa mayam amasu leirami. Huran ba amana. Hojikti sana se yamna yami. Huran bagi thaba asi toktuna nungaina leiba yari. Aroiba oina khulsigi khulakpagi yumda chatuna amuktang huran kise. Phari handaki huran basina aroiba oirase. Adudi sana singse mafam asida losinduna thanamase. Huran basing aduna makhoina huralakpa sana sing adu haino makhong adu tawduna phumjilami. Aduga huran basing do mafam adudagi chatkirami. Thambal na khali. Khulasigi khulakpagi yumda huran bachangani haiba. Adudi ai khulsigi khulakpagi yumda thuna chatuna pawasi piruraki. Aduga makhoina losinduna thamliba sana lupa sing ase masina migi mateng panglagi. Thambal na khuldugi khulakpagi yumda laklami. Thongakpa sing aduda thambal na wari pumbali rami. Aduga thambal su chatkirami. Huran basing aduna khulakpagi mayumda huran bachanglakpa aduda khulakpagi mi sing aduna huran basing adubu phaduna halami. Huran basing aduna losilamba sana lupa sing adu puraktuna yum phajaba masarami.
ꯑꯗꯨꯒ ꯂꯥꯏꯔꯕ ꯀꯌꯥꯒꯤ ꯃꯇꯦꯡꯁꯨ ꯄꯥꯡꯂꯝꯃꯤ꯫ ꯁꯣꯝꯗ ꯁꯅꯥꯖꯥꯎꯕꯗꯨ ꯌꯨꯝ ꯁꯥꯕ ꯆꯠꯄꯗ ꯌꯨꯝ ꯃꯊꯛꯇꯒꯤ ꯇꯥꯔꯛꯇꯨꯅ ꯃꯈꯣꯡ ꯑꯗꯨ ꯇꯦꯛꯂꯝꯃꯤ꯫ ꯁꯅꯥꯖꯥꯎꯕ ꯍꯧꯒꯠ ꯀꯥꯡꯈꯠꯇꯨꯅ ꯆꯠꯄ ꯉꯝꯂꯝꯗꯦ꯫ ꯑꯔꯩꯕ ꯁꯅꯥ ꯂꯨꯄꯥ ꯀꯥꯏꯊꯣꯛꯇꯨꯅ ꯆꯥꯔꯛꯄꯅ ꯁꯅꯥ ꯂꯨꯄꯥꯁꯨ ꯑꯝꯇ ꯂꯩꯇ꯭ꯔꯦ꯫ ꯂꯦꯝꯕꯤꯒ ꯁꯅꯥꯖꯥꯎꯕꯒꯗꯨ ꯆꯥꯅꯤꯡꯉꯥꯏ ꯐꯥꯎꯕ ꯂꯩꯇ꯭ꯔꯦ꯫ ꯅꯣꯡꯃ ꯂꯨꯈꯣꯏ ꯑꯗꯨ ꯁꯅꯥꯖꯥꯎꯕꯒꯤ ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯂꯝꯃꯤ꯫ "ꯁꯅꯥꯖꯥꯎꯕ, ꯅꯪꯕꯨ ꯈꯔ ꯐꯔꯕꯣ? ꯈꯨꯔꯥꯗꯤ ꯉꯁꯤꯗ ꯄꯥꯎ ꯇꯥꯕꯗ ꯉꯥꯏꯔꯤ꯫ ꯊꯕꯛ ꯇꯧꯕꯗ ꯆꯦꯛꯁꯤꯟꯅ ꯇꯧꯕ ꯌꯥꯗ꯭ꯔꯣ?" "ꯈꯨꯔꯥ, ꯑꯩꯁꯨ ꯆꯦꯛꯁꯤꯟꯅꯗꯤ ꯇꯧꯕꯅꯤ꯫ ꯀꯃꯥꯏ ꯇꯧꯈꯤꯕꯅꯣ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯍꯧꯗ꯭ꯔꯦ꯫ ꯅꯈꯣꯏꯒꯤ ꯅꯅꯦ ꯊꯝꯕꯥꯜꯗꯤ ꯊꯪꯅꯕ ꯈꯨꯜꯗ ꯌꯨꯝ ꯐꯖꯕ ꯑꯃ ꯁꯥꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯦꯅ ꯇꯥꯏ꯫ ꯅꯅꯦꯗꯣ ꯅꯪꯒꯤꯗꯃꯛ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯋꯥꯖꯔꯛꯂꯕꯅꯤ꯫ ꯅꯈꯣꯏꯅ ꯅꯅꯦꯗ ꯇꯧꯈꯤꯕꯁꯤꯡꯗꯣ ꯐꯠꯇꯤ ꯌꯥꯝꯅ ꯐꯠꯇꯦ꯫ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩꯔꯤ꯫ ꯅꯅꯦꯗ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯖꯧ꯫ ꯅꯅꯦꯅ ꯁꯣꯏꯗꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯈꯨꯔꯥ, ꯑꯩꯒꯤ ꯏꯔꯥꯜꯁꯤꯡꯁꯦ ꯏꯅꯦꯅ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯗ꯭ꯔꯦ꯫ ꯍꯩ, ꯅꯅꯦꯗꯣ ꯑꯗꯨꯍꯥꯛꯅ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯅꯨꯄꯤ ꯅꯠꯇꯦꯅꯦ꯫ ꯈꯨꯔꯥꯁꯨ ꯆꯠꯅꯅꯕ ꯇꯧꯔꯒꯦ, ꯅꯣꯡꯃ ꯂꯥꯛꯀꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯨꯈꯣꯏꯁꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯦꯝꯕꯤꯁꯨ ꯍꯧꯖꯤꯛꯇꯗ ꯃꯥꯅ ꯃꯅꯦ ꯊꯝꯕꯥꯜꯗ ꯇꯧꯔꯨꯔꯤꯕꯁꯤꯡ ꯑꯗꯨ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ "ꯅꯨꯄꯥ, ꯑꯩ ꯏꯅꯦꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯑꯩꯒꯤ ꯏꯔꯥꯜꯁꯤꯡꯁꯦ ꯑꯝꯇ ꯉꯥꯛꯄꯤꯌꯨꯅ ꯍꯥꯏꯖꯔꯨꯒꯦ꯫ ꯅꯠꯇ꯭ꯔꯕꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯤꯡꯉꯝꯗꯅ ꯁꯨꯃꯛ ꯂꯩꯍꯧꯔꯅꯤ." ꯂꯦꯝꯕꯤꯗꯨ ꯊꯝꯕꯥꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯂꯦꯝꯕꯤ ꯊꯝꯕꯥꯜ ꯎꯕꯗ, "ꯏꯅꯦ, ꯑꯩ ꯏꯅꯦꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯑꯩꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ꯫ ꯏꯅꯦ, ꯑꯩꯅ ꯇꯧꯔꯨꯕ ꯐꯠꯇꯕꯁꯤꯡ ꯑꯗꯨꯒꯤ ꯃꯍꯩꯅꯤ꯫ ꯅꯌꯥ ꯅꯨꯄꯥꯁꯨ ꯆꯠꯄ ꯉꯝꯗꯗꯨꯅ ꯂꯩꯔꯦ." "ꯍꯥ? ꯑꯩꯈꯣꯏ ꯁꯅꯥꯖꯥꯎꯕꯕꯨ ꯀꯔꯤ ꯇꯧꯔꯒꯦ ꯂꯦꯝꯕꯤ?" "ꯌꯨꯝ ꯁꯥꯕ ꯆꯠꯄꯗ ꯌꯨꯝ ꯃꯊꯛꯇꯒꯤ ꯇꯥꯔꯛꯇꯨꯅ ꯃꯈꯣꯡ ꯇꯦꯛꯇꯨꯅ ꯆꯠꯄ ꯉꯝꯗꯗꯨꯅ ꯂꯩꯔꯦ꯫ ꯏꯅꯦ, ꯄꯨꯝꯅꯃꯛꯁꯦ ꯑꯩꯅ ꯏꯅꯦꯗ ꯇꯧꯈꯤꯕ ꯐꯠꯇꯕꯁꯤꯡ ꯑꯗꯨꯒꯤ ꯃꯍꯩꯅꯤ꯫ ꯏꯅꯦ, ꯑꯩꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ." ꯏꯅꯦꯒꯅꯦ ꯁꯅꯥꯖꯥꯎꯕꯒꯤ ꯃꯅꯥꯛꯇ ꯆꯠꯁꯤꯜꯂꯣ꯫ ꯑꯁꯨꯝꯅ ꯊꯝꯕꯥꯜꯗꯣ ꯃꯌꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯌꯥꯅꯨꯄꯥꯒꯤ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯊꯝꯕꯥꯜꯗꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯀꯞꯂꯝꯃꯤ꯫ ꯁꯅꯥꯖꯥꯎꯕ ꯃꯅꯦ ꯎꯕꯗ, "ꯏꯅꯦ, ꯅꯌꯥ ꯏꯅꯦꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯏꯃꯥ ꯄꯥꯕ ꯂꯩꯇ꯭ꯔꯕ ꯃꯇꯨꯡꯗ ꯏꯅꯦꯅ ꯏꯃꯥ ꯄꯥꯕ ꯁꯛꯅ ꯅꯌꯥꯕꯨ ꯌꯣꯛꯄꯤꯔꯛꯄꯅꯤ꯫ ꯉꯁꯤ ꯅꯌꯥꯅ ꯐꯪꯂꯤꯕꯁꯦ ꯏꯅꯦ ꯅꯪꯕꯨ ꯃꯤꯔꯥꯏꯔꯨꯕꯒꯤꯅꯤ꯫ ꯅꯌꯥꯒꯤ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯏꯔꯥꯜꯁꯦ ꯏꯅꯦꯅ ꯑꯝꯇ ꯉꯥꯛꯄꯤꯔꯝꯃꯨ꯫ ꯏꯅꯦꯅ ꯅꯌꯥꯕꯨ ꯉꯥꯛꯄꯤꯔꯕꯗꯤ ꯅꯌꯥ ꯁꯤꯔꯕꯁꯨ ꯌꯥꯔꯦ." "ꯏꯅꯦꯒꯤ ꯁꯅꯥꯖꯥꯎꯕ, ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯅꯣ? ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥꯗ ꯀꯌꯥꯝ ꯀꯨꯏꯅ ꯁꯥꯎꯕ ꯉꯝꯒꯅꯤ? ꯏꯅꯦꯅ ꯅꯪꯕꯨ ꯉꯥꯛꯄꯤꯔꯕꯅꯤ꯫ ꯏꯅꯦꯅ ꯏꯌꯥꯕꯨ ꯍꯥꯟꯅꯒꯨꯝꯅ ꯆꯠꯄ ꯉꯝꯅꯅꯕ ꯁꯣꯏꯗꯅ ꯂꯥꯌꯦꯡꯒꯅꯤ." ꯑꯁꯨꯝꯅ ꯊꯝꯕꯥꯜꯅ ꯁꯦꯟ ꯄꯨꯊꯣꯛꯇꯨꯅ ꯁꯍꯔꯗ ꯄꯨꯗꯨꯅ ꯂꯥꯌꯦꯡꯂꯝꯃꯤ꯫ ꯁꯅꯥꯖꯥꯎꯕꯁꯨ ꯍꯥꯟꯅꯒꯨꯝ ꯆꯠꯄ ꯉꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯅꯥꯖꯥꯎꯕꯒ ꯂꯦꯝꯕꯤꯒ ꯃꯈꯣꯏ ꯆꯪꯗꯨꯅ ꯃꯅꯦ ꯊꯝꯕꯥꯜꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫